Maruba Pauda, Grade 3 amasung 4 gi junior level gi fam lobada interview pangthok tanaba amadi anti corruption cell lingnaba ngasi pham ki ba cabinet na warep lokre. NSCN IM gi TH muibana naga tabalam punsinabagi wafam phongdok kibadu Bharat Sarkar na pung kunmari gi manungda sengdok kadabani haina MPCC na dabi tawkre. Amadi Hakchang phana lehenbada Dr. Singhi Jackson-ba amasung anabasingbu mapung phana yengsinba maru oi haina Manipur gi Governor Dr. Nazma Heptullah na phongdokre. Kurumjari ISTV gi Manipuri pau miyang tabiri ba pumnamakpu taram noksari haujik mapung oiba pau sing Si Minister M. Birena Lusingba Chungsinaba Government ki Cabinet Mifam ngasi CM Secretariat ta pangthokre. Si Minister na chair nagduna pangthokiba mifam aduna thabak laubada sanja thumja laitana transparency lainabagidamag department khudingmak ki grade 3 amadi 4 gi junior thaki phamsing laubada interview makhatana pangthoktanaba sanja thumja gi wafam yengsinaba anti corruption cell lingnaba warep laukre. Cabinet mifam aduna kari wafam khana khibage amadi kari warep lau khibage habagi matangda government asigi wangangloi Minister TS Biswajit na phongdora kiba wafam Class 3 amadi koi class 4 gida interview yaudana akogi thabak haidokpa haibdugi potu akogi Manipur da su akogi solmaki madu implement tawrani haibdu mangasidagi with immediate effect ta aduma gi matangda khanai thabak inghang any activities department gi oine paikhali ba maru oine works department gi lambi oigera nadraga construction gi oigera any jaga da paikhali sing se stage ma khogi kanoda ahumda haibudi thabak tawdringi da ama thabak ki progress leini da ama nadraga completed loraba matungda khoi photograph sig lonana khoi picha thadung nabagi akhogi leiriba misuse tawdana ba funding je sigi ama akhogi decision lore khogi state ta leiriba scheme mayam project mayam ma jinga si bawta khoina oidana thamba se masisu akhogi hariba DBT se chanabagi damakta khoina step ama initiate tawre masisu immediate effect oina chanaragani habisi agenda sing se khoina ngasi paikhakhre Amarandangasi media da Chief Minister yauna Minister amasung Parliamentary Secretary singna paigada portfolio gi matangda hangkiba wahangi pakhumdasu TS Biswajit na mahaki oiba mot thamlakli officially hujik thoktribina madu akoina almost sumane na haibi ya adubu akoina portfolio yen ba haibi magi pen da ba haibi podam lai slightly samna harakanda akogi maming onabagumba adagi natraga amada tawda printing mistake ko makhregumba yawa khara semduk semjin adugi lakadra natraga main oiba portfolio gi as it is lerani haibasima adum ai thamjage dumai NSCN IM ge General Secretary TS Muibana chatkhiba tang kunithoida NSCN IM ge Council Headquarters oiriba Dimapur ge Camp Hebron da lup asigi Council mifam da Naga Taba Lamsing punsin nabagi wafam phongdokhiba adu pung kunmari gi manungda Bharat Sarkar na sengdokadabani haina MPCC gi wangangloi oiriba MLA Y Surchandra na phongdokre mahana makhata aduna Lisingani tara mangagi August tang ahumda Bharat Sarkar amadi NSCN IM anina sign tawnakiba framework agreement ta kari yauri habisi Congress ki hanagi Chief Minister Okram Ibobina hanjin hangduna lakhibani Bharat ki Prime Minister Narendra Modi masa yauna BJP ki National President Amit Shah amadi landam asigi BJP ki lusingba kayana framework agreement ta Manipur gi wafam pande haina kayarak phongdok palaikre Manipur gi wafam pandragasu nagata balam punsilabadi Manipur gi saruk lam chauna soklibani BJP ga khusam naraga NSCN IM gi tongan ba wahaina praja singbu chamam nahalle BJP Central Government na Indo-Naga issue asigi framework agreement ki matangda Prime Minister na asengba ama miyamda khanghan gadabani Congress Party gi oinadi Manipur gi territorial integrity gi damakta ngasi su lengdana lepli haiki maruina khoi pahmi besi BJP led government adi Sri Khoi N. Birena Lusingba Chief Minister Obirmana Yamna clear government ke istenam khoi clear kar pami loina la central government so Prime Minister Modi dagi maruina
अखोई क्लियर कट मुइबगी मतंग सिला मुइबना हाइरिबसिला सुमी नत्रग सुमदे हाइबसे अखोई अरुग करी स्टेन नो हाइबसे अखोई असे अखोई क्लियर कट पामी हेजरिबो नेशन की इंटीग्रिटी सु पामी इंडिया सु कायदब पामी लोइना मणिपुर स्टेट की इंटीग्रिटी सु बैड बोथ टेरिटोरियल एंड सोशल इंटीग्रिटी अनिमक से अखोई कायदब पामे अदु मणिपुर दी काइनिंग काइजनी इंडिया बो कायदरग लोइरे दुदी वी कैन नॉट बी फॉर दैट अखोई मादु द पार्टी उंगमोय हक्चांग फाना लेहनबदा डॉक्टर सिंगी चक्सनबा अमसों अनाबसिंबो मपुंग फाना यंगसनबा मरु ओय हाइना मणिपुर की गवर्नर डॉक्टर नाजमा हेप्तुलाना फोंदोखरे वफम असि जेनेम्स की कॉन्फ्रेंस हॉल दा पांगथोकिबा 53 सुबा वर्ल्ड टीबी डे की थौरम दा फोंदोखिबनी नेशनल हेल्थ मिशन स्टेट टीबी सेल डिस्ट्रिक्ट टीबी सेल इम्फाल ईस्ट अमसों वेस्ट ना पुन्ना सिंधुना पांगथोकिबा थौरम अदुदा मणिपुर लेजिस्लेटिव असेंबली के स्पीकर युमनाम खेमचान अमसों जेनेम्स की डायरेक्टर प्रोफेसर देबेन लाइस्ट्रम सुसरुक याखे थरंग मरी लेना टीबी बुलेटिन मणिपुर 2016 गवर्नर ने फोंखी डॉक्टर नाजमा हेप्तुलाना ngasi अखोइना लाइना कयादगी ngakthoknaba awareness program yauna थरम कया पांगथोकले वर्ल्ड टीबी डे असिसु वर्ल्ड हेल्थ ऑर्गेनाइजेशन की ओइना मालेम की थाकता पांगथोकलिबा मरु ओइबा थरम निपान की मनुंगदा अमनी TBSC अखोई की तुंगी पंसी महिंग ना थोअन लाइना अमनी लाइना असि मपुंग फाना मुथतपदा अना लायंगी लमदा लाइरिबसिंग की थौदांग यामना चावी अना लायंगी फैसिलिटी खक्तना तना अनाबसिंग मपुंग फाना लायंग बसु यामना मरु ओइ अनाबसिंग लायंग बदा मदुगी हौरकफम अमसों मदुन ओइरकपा याबा मयेक सेंगना खंगलबदी लाइना कयादगी ngakthokpa ngamgani haikhi We won't have to celebrate it or observe the no TV day for the no tuberculosis. I'm happy that it is not a very common disease, but we have to prevent it from spreading because it's a highly communicable disease. It can happen, it can be contacted with breathing, with spit, with coughing. So one should take care, and immediately, if they have any of the symptom, they must check up and get it cured because it is curable. District Health Society Bisnupur, District TB Center Bisnupur, CSC Vihan Project, BNP Amasung Project Aksana so, Kuntra Taruk Suba World TB Day Tharam Bisnupur Kia Banning Sing Sanglen the Pangthoke, Tharam Aduda Bisnupur Municipal Council Gi Chairperson El Maniyana, CMO Babysan, Hanagi CMO Aramba Dr. KS Madhumangol, District Hospital Bisnupur Gi Medical Superintendent Dr. NZ Zayanta Susaruk Yake, Tharam Gi Saruk Ama Oina Paramount School Gi Mahiroi Singna, TB Laina मुथत हंसी हाबा पाउजेल पुबा खोंसत अमसु स्कूल दगी हौरगा कियाम बसंगलेन फावबा चटखे मथौ निंथिना पांगथोकपा डॉट प्रोवाइडर आकिरेदिंदा सेल अमदि सर्टिफिकेट पीदुना पुकनिंग थौगतखे Surachandpur District Hospital dasu World TB Day gi thauram pangthokre thauram aduda District Hospital asigi Medical Officer Dr. Simte District TB Officer Pungja Thang yauna mioi kayana saruk yakhe BJP na lusingba sarkar asina ban blockade lehendaba lamdam amo ehengani haikiba amade handak pangthokiba assembly ahobani mita Manipur gi governor Nazma Heptulana ban blockade lehendana bahonagani haikibada ngairingeda da samna pung tara taret ki Manipur ban lauthokre Ziribang Kendra gi MLA Asabudin bu BJP na lusingba government asina parliamentary secretary hapkiba thawong yaning da phongdoktuna da samna lakiba March 15 gi ahing nongyai mathang numit ki numidang wainam pung manga fawba pung tara taret ki Manipur pumba general strike kaukre Sagolban Moirang Layakta Laiba Mahiroi Lup asigi office ta pangthokpa pawgi mifam amada secretary general and addition maitaina mitop oiriba mioi amabu government asida yawhanganu haina miyamgi kholau lairingai mahapu parliamentary secretary oina habrakhibasi laibak thibani mitop amada laingak na phida pibagi mayokta akanba khongjang singchang sinaba wareb laure masigi manungsana ahanba khongjang oina pung tara taret ki general strike asi kaubani Hauzik sathariba class 10 amadi 12 ki examination hek oibaga da samna hena kanba khongjang changsingani changsil kadaba khongjang asida essential service mahai masing mai ising lining la solga mari na bathabak thoram sing di komthokani asabudin dal anga ki phida piba yaroi haibasida BJP ne lusing ba government na tumina license bigano haidi Chief Minister nongthumam bire ne luchingba government asida mitop ama the parliamentary secretary piduna langakta achauba maki responsibility ma sinabasi
लमदम सिगी येलो मी पुना मक्ता लंजब अमनी हाइदना मसे देसाम लवे 1980s दगी होरगा चंगसिलकलिबा मितो की मायक चंगसिलकपा खोंजंग से हौजिक फावबा मसी गोइना लेखाई तादबा फिबुम मखता प्रोजेक्ट लाइरे सिगुम्बा अखोगी येलो मी न खुंदा मिनरिबा मैते पंगल इसिन लाउ सिंगसिना फंगजगदबा मखलगी तोंगा तोंगा मखलगी खुदों चाबो सिंगसि मपानगे हाइजलकपा इस्लाम लाइनिंग मानबा तोंगा तोंगा भारत की मनुंग अमदी मपानगे हाइजलकपा मितोप सिंगसिना मैते पंगल इसिन लाउ सिंगसिना फंगदरिबा मखोगी चाथुंसे लौरगनि मुनखरगनि हाइबगी मिपाइबदु देसामदा फावि लिसिंग अनि मापनगी जुलाई कुलुमदेगी संजित अमदी रबिना मिहत की मतंगदा सीबीआई ना नौना थिगत हनबा केस हांगदोरपसी अथुबा मतमदा जस्टिस फंगंदुना मरा लेबसिंग जरक पिनबा बीजेपी ने लुसिंगबा अनोबा गवर्नमेंट असिना थबक पखत पिनबा वर्किंग कमिटी ऑफ अपुनबा लुपना पुकनिंग सिंगसिले ngasi ka sampata leba environment economic management association ge conference hall pangthok pa pawgi mifum amada apun balup ki coordinator fulendro konsamna bjp ge vision 2017 da su yamna mayak sengna yawiba pack encounter sing thigatuna mara leba sing charak pigani haribasi thabak oina pangthoktuna pack encounter case lisinga machamanga kunipan ge justice puthorakani habegi thajaba anoba government asida apun balupna thamli hairi kon thamjini badi court as well as the government of Manipur and athubada reserve tawna thamipa sumba CBI ki CBI na tigatpada hamper uhliba porase masi reserve silok thokpa loinana reopen tawna makata na masi tijin humjan baga loinana moda scenery ba dumba security personnel oigara natrag high profile mi oigara mase befitting punishment PPO haibasini matoi 3 July ki fan counter ki possibility koi yam lumna loba गलोने ने कोई मसी याम कुपना मॉनिटरिंग तो बोलोने ने कोई सेम साब लेजरे थौबाल पुलिस ना मयाई काबा सिंजा की मयोक्ता संगसिनबा अखन्नबा ड्राइव अमदा थौबाल मोइजिंग अवांग लेकाइदा हीरोइन नंबर 4 सुंगफम अमा थुगाइख्रे SP थौबाल M प्रदीप की मिटिंग मखादा SDPO शंकर देव DSP ऑपरेशन सचिदानंदा DSP कमांडो सदानंदा अमसुंग OC थौबाल RK तेजबिरगी अपुन मकांगबो अमना ngarang निमिदांग मोइजिंग अवांग मनिंग लेकाइदा लेबा MD वाविल हक अपोकपा लेखिद्रबा कासिम कौबा अमगी युमदा थीबा हुंबगी थबक चथबदा हीरोइन नंबर 4 सुंगनबा पोलम सिंह फगत खिबनी ड्राइव अदुदा कानी सपखाइदुना सुंदोकनबा उना साबा मैसिनमा रानकेम थाबा एमोनियम क्लोराइड की अथनबा बॉक्स पैकेट अमा अमदी नंबर 4 सुंगबदा सिजिनबा मचा कया मरुम फगत पंगमखि पुलिस की थबक थौरम अदुदा लेकागी मियोय खराना अपनबा पीबदगी ngaihak mungnaba thokhi adum oinamak miyamna ningthina khangalaba matung polam sing adu numidag pung 9 lom tabada lokhalak pangamkhi adubu imung manunggi miyoy singdi hanana chen khibadagi phagat pangam haudre थासिगी कुंदसु थौबाल मोइजिंग मया लेकाइदगी MD लियाकत अली कौबा मियोय अमगी युमदगिसु नंबर 4 सुंगनानबा पोलम कया मरुम फगत खरबनी SPM प्रदीप ना पुलिस ना मया काबचंजाक लाक्सिनबा लोखलकलिबा थबक सिंदा मियामना मतेंग पांगबियो मखाताना ड्राइव असि चथखिगनी हाइखि कक्सिंग केंद्र की MLA वाई सुचंद्र बुताराम ओपगी थौरम अमा कक्सिंग वांग मताबदा लेबा मसागी युमदा पांगथोखरे थौरम अदुदा वाई सुचंद्रना पामी सिंदा कक्सिंग की मियामना महाकु थंगना थंगना अहुमलक माइ पाहन बिबगी दमक मियामबु थागतखे मणिपुर की मियामना MLA हुमफुगु मनुंगदा कांग्रेस की MLA कुनिपान कहन बिबगी दमक महाकी माइकई अमदे पार्टी की माइकई दगी सुथागत पफोंगदोखे कांग्रेस ता ऑपोजिशन में लेरबसु मणिपुर की याइफनबा थबक थरम सिंदा अचौबा थौदांग लौगनी हंदकी गवर्नमेंट असि पार्टी मानदबा वखलोल अमदि पंथुंग फम मानदबा मयाम अमा पुनसिलगा सेंबा ओइबना तुंगदा करी ओइरकदगी हाइबा अदु अखोइ पुन्ना यंगमिनसि हाइखि मोइरांग केंद्र की MLA पुखरान शरद चंद्र चीफ मिनिस्टर N बीरेन की इकोनॉमिक अफेयर्स नमसुंग ह्यूमन रिसोर्स डेवलपमेंट के एडवाइजर ओइना हापख्रे हिरामसिगा मरी लेना चीफ सेक्रेटरी ओनाबा किशोरना ऑर्डर अमा थोखरे हौजिक पागु मरक थन ब्रेक अमतंग लौजरी Pain relief ointment, khwang naba, kok chikpa, tang chikpa, phu naba ni singbada sinaba yarba, lipsam tukna puthok saba Ogza. Iridio Coaching Institute. Admission open for 5 months. CBSE Foundation calls for classes 9, 10 and 12. There is commencement 6 April 2017. Timing
4:45 to 7:30 p.m. For details, please contact Office of the Irugio Coaching Institute, Kesampa Tuchon Lekai behind Radio Hotel, contact number 81-310-25634. The new Jigsaw 2017 series beats your heartbeat. Imphal Skin Warabako, Manipur Amatanaraba, FRCP London Fanglaba, Heart Specialist Dr. El Samkishor Gilusi Makada, Amazon Manipur Ahanba Heart Surgeon Dr. KSI Skalas Nagalona, Heart OPD Ying Hosere, from the Jennings Getty, my own Taliba, Sky Hospital Porompa, OPD Hangar Mitsindi, Tokabina Towns of Hogani, Matam Aiki within Pumari Pova, OPD Fangalaba, 5 Maru, Bathroom Servicing, Masima Latin Taradio, Opagini session. Brekitungda taram noksari makata ba pauda Mars ki tang kunma thoida hangang awang lekai da laikhidraba sapam ranjit ki asiba hakchang ngasi imung manung amadi JAC gi mioi singna laudona aroiba mathau mangam pangthokre haina ngasi Manipur Press Club ta pangthokpa pawmisinga unabada JAC gi mioi amana phongdokre JAC ki co-convener S Kondangna demand taruk yawa wafam Chief Minister da pisin kraba matungda Chief Minister na thajaba pirakpadagi asiba hakchang lobani thajaba pirakhiba wafam singi manungda mihat asida senari ba mioi mari phaduna makhata na thigatkani laikhidrabagi imungda piba yaba mateng pigani haina khangalakhi athuba matamda chenaba sing dandi pibiyu haire Moral Education Campaign की मखादा अप्रैल थादगी लंदम असिगे एजुकेशन सिस्टम प्रमोट तौबा ओइना स्टिकर कैंपेन पांगथोक लगनी हाइना MSF के जनरल सेक्रेटरी वांगलेम बखाबना MSF के ऑफिस ता पांगथोक पा पॉमिसिंग उनाबदा फोंदोखरे महाना मखा तारादुना हाउसिंग रिम्स की OPD थिंगलिबा असि प्रजा मियाम की खलगा हंदोकपियो मिनिस्ट्री ऑफ हेल्थ एंड फैमिली वेलफेयर दसुसे थारगा अथुबदा रिम्स की डायरेक्टर हापना बहनरगनी हाइखे महाना मखा तारादुना लिसिंगनी तरा तरे तरा निपाल की ओइना MSF हेडक्वार्टर्स की लकी काउंसिल ना वाइस प्रेसिडेंट ओइना वासक लौखे MSF के एडवाइजर यूटिकेन अमसुंग के एस सिराजुद्दीन ना ओइरगनी हाइखे रिम्स की डायरेक्टर इंचार्ज नत्रगा रेगुलर डायरेक्टर हापु हाइना ngarangdagi रिम्स की टीचर्स एंड मेडिकल एसोसिएशन रिम्स नर्सेस एसोसिएशन लंफेलपाट नॉन टीचिंग एम्प्लॉइज वेलफेयर एसोसिएशन अमदी टीचर्स एंड मेडिकल ऑफिसर्स एसोसिएशन ना खोंगजंग चंगसिलकपा अदु चीफ मिनिस्टर गा वारी सानबदगी यानब पुरक्तुना खोंगजंग हंदोखरे hayengdagi mahosagum thabak hauragani wari sanaba aduda Chief Minister gi maikaidagi director hapagi wafam sing center gi lusingba singda khanganduna thabak to onthokna bahonagani haina thajaba pirakpadagi khongjang handokpani haina RIMS gi medical superintendent Professor CS Arun Kumar na phongdorakli RIMS ki association ohumna ngarangdagi changsilakliba agitation amadi sit in protest asiki matangda Honorable Chief Minister Manipur ki office member da assurance ama pibadagi issue sing si center da pukalaga kanna tangraga yana ba honage haina assurance ama pibadagi association ahum siga lona ai sama authority ki site gi hayeng dagi koina changchalali ba association ahum na changchalali ba sit in protest amasung agitation asi toge haibagi mayamda lautoksari amasung isa isagi duty wafamda leibinaba association gi members sing da aina appeal tawjari IPSA की जनरल सेक्रेटरी TS अथौबना मिनिस्ट्री ना रिम्स पो थवoi wawoi dabagi thabak chathabigano miyam gi awaba yenglага athuba matamda director hapiyo haikhe Ministry of Health and Family Welfare Government of India na Regional Institute ama oiriba North East ta khwaidagi prominent oiba hospital amo riba mioi kyamak gi punsi kanna bagi mafam moi mafam se masida moina yamna concern utna tha ama hena director or in charge bo yaudana masigi financial sanction or different magi essential commodities mayam se supply to bungam dana drain bo singdok bungam dana tha mena lere pase masida ministry gi side gi kalbu makhalam tagi ko emergency initiative lok ta base masina ministry gi mafam da मोहनी येंगिबा मणिपुर की मियाम दे येंगिबा मीडियम से मुझे कोई डाउट ले हले अगर अथुम द रिजल्ट तो व्यू
Hatta Dalaiba Public Hospital and Research Center amasung Abroad Health Center na sinduna nomagi obalem na layang bagi camp ama hospital asida pangthokre camp asigi matangda heart surgeon Dr. Khatrimayum Kalana Manipur da paksana thamogi laina na bagi changwang khalakpadagi camp asina BP weight blood sugar ECG cholesterol test tawna bagi khudong jaba pibagi mathakta lemna hidak su pire miyamna thamogi anaba laibagi singna balai rabadi Dr. Tana biduna hidak saraga punsi nungsangna lainana bahona minasi haike haja te thotenu ta churbi thakpi daba masai blood pressure wangbi daba masai blood sugar wangbi daba amadi hakchang de yawbo cholesterol se wangan bi daba wakhan nungai taba khanbi daba amadi matam chupada isa se hat ki thamoi laina lere khanga gadi chang naina hospital laga check tobiyo Lising ani nipang ni Mas Kumarida Hairo Kitabel Songpham amada thokiba nongmai kapagi thagdokta laikhidraba Romesh Pramila amasung Nirmala ahumge mapalak suba ningsing thoram Hairo Part 1 Umanglai Kolda leiba 9.Pm Memorial Hall pangthokre Memorial Trust Committee na sinduna pangthokiba thoram aduda Thobalgi SPM Pradeep Trust की प्रेसिडेंट टीएस राजन हैरोक पार्ट 2 ग्राम पंचायत की प्रधान टीएस धमेन हैरोक नगर पंचायत के चेयरपर्सन सीएस जयंती सुसरुक याखे थौरमनी सरुगमा ओइना सोशल एंड प्रोग्रेसिव ऑर्गेनाइजेशन हैरोक एससी लाइफ सेवर्स मणिपुर स्टेट ब्लड सेल रिम्स ब्लड बैंक स्टेट हेल्थ सोसाइटी एसडीएफसी बैंक अमसो यूथ फोरम हैरोकना सिंधुना लेमना ईपी बगी थौरम अमसो पांगथोखे Quality enhancement and sustainability of teaching learning process in higher education haiba hiramda nimit nini sathagadaba khana nainaba mifum ama Escola Women's College Nambolda hokre hagdopagi tharamda Manipur University gi School of Social Science ki Dean Professor N Lokendro College asigi Principal Dr. N Jay Kumar Professor L Birendra Kumar Sociology Department ki Professor KSS Rajendra Susaruk yakhe Tharam asi NAA gi makhada SK Women College amasung Internet Quality Assurance Cell rekusam naduna pangthokpani Principal N Joy Kumar na haujiki matamda education na honglakliba amadi matau karam na quality education purakani habagi matang da palladuna aphaba mahiroi puthokna ba hotna bada honglakliba education system asisu hanna khangma mathau tai Teaching method su tongan ba mahiroi singna henna khangna ba mawongda takpi tambiba changi haike Manipur Handloom and Handicraft Development Corporation Limited na baseline survey community empowerment amasung Sumthang Crafts ki self help group sem nabagi matangda awareness thoram ngasi Sekmaijin amasung Bengal da pangthokre thoram aduda Phobak Sauk Sekmaijin Gram Panchayat ki Pradhan Jaladin MSEC ki Assistant Director M Sanjit Kumar Handicraft Project ki Nodal Officer EZ10 amasung Assistant Director Oiramba W Birenjitsu Saruk Yakhe Myanmar matam sangna kundaduna leramlaba Manipuri macha kaksing tabam Sundar Gopal Sarmana thasigi tang tara tarukta laibak thiba thagdok amada laikhidabada miyoi kayana leptana awaba phongdokna ragli Padi agaga yam hathel na thabok tongni pa adum miyoi ni ai morok dajit matam ki aimanda joi ta kaba waleba ki koi lai haro bi thugok kya da thing na so yamina romba aga na ki pamder ba kya du koina tunin jarga mari tatna ba khonare ba adum ba me kang sing du ni sing je sing maya punamaksu waleba ta lengwa ngam su lawi ba tam turuk sida webio gi community hall lengbi ratuna ga gi mufumda ikal lekat tambo da su ya biu hina maya punamaksu ene ngona khurumjari Satkiba tangkuni thoida tentha khunjau dagi thaba hawrakiba koilas quality control tawdre haina lamdam dogi miyam na penda ba phongdorakle athuba matamda mari leina ba singna biyang sangbiyo haire Indo Burma Road ta passenger service tawriba bus singi nitai pachu thekta lariba parking da gari khamba yaroi haina ngasi khanga lamba thawong association amasung driver singna kana yaning da ba phongdokre Karigumba ngasi phawbagi manungda mafam asida bus khamandrabadi hayengdagi Indo Burma lambida passenger senda leplagani haire Burma Sugnu Road Bus Welfare Union gi Secretary TS Radhesh Ramna ngasi mahau sagom gari singna nitai pachuthe ki parking da gari khamba horakpada karamba department ki nokhangdaba official khara laklaga gari khamba yaroi haina athingba pirakpadagi gari service leptuna khongjang jangsin bani haire
MBI की मिनी हाई पुलिस ने हाई खर लागा पार्किंग जी गाड़ी खाम या रोए ने इंफॉर्मेशन हम पीदना गाड़ी चिंग जी मोई कुन कुंठा लागा ताथो में हाई ड्राइवर में हम सी मदुगी करी नो तौरी सिबो कोई जिमो पुम मराम खंगने पंगान तम या ब्राइन सॉल्व में स्टार्टिंग बैर गाड़ी खाम संग रे खंग खंग दा इंफॉर्मेशन हम पीदना गाड़ी चक्रो वन ताथो पसी याम पेन दम मोई मशीन मरम वरगा इचु असो मो रगा हयेंग दगी दे कोई ngasi लेखाय म तादगदी मणिपुर चेले पैसेंजर गाड़ी सिंग लेपनी United Best Honors Welfare Association की सेक्रेटरी बिधना बिना इम्फाल मनुंगा पैसेंजर सर्विस सिंगी पार्किंग मफम साना पिबिदबा अमसोंग नोमगी अरापा मफम दगी लाक्तुना पोट योलिबे सिंगी गाड़ी की खुदोंग साबा पिननबा सिंदबा असि ट्रांसपोर्ट डिपार्टमेंट की थौसिल चना हंदबदगी थोकपने मसी मखा ताना थोकतनबा ट्रांसपोर्ट पॉलिसी चना हंबियु हाइखे IG Assam Rifles South की मखादा 10 सेक्टर असम राइफल्स के कुंठामाथोय सुबा असम राइफल्स ना एक्स सर्विसमैन रैली चसात पांगथोखरे थोरम अदुदा आर्मी असम राइफल्स BSF SSB के एक्स सर्विसमैन अमदे विदो सिंगना सरुक याखे हौजिक पावगी मरक थना ब्रेक अमामो Beneath 100 meters from the earth's surface, naturally filtered through saline streams, pure, clean and healthy water. Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance of from the best instructors from Delhi. Join Ujjwal ICE Academy for foundation course. वांखै निंगथेम पुखरी मपाल दलैबा करियर नर्चर सेंटर दा लाखलिबा अप्रैल की तांग 10 दगी क्लास 9 अमदी 10 CBSE साइंस एंड मैथ्स अमसुंग क्लास 11 अमदी 12 CBSE अमदी कोसेम अनिमकी फाउंडेशन कोर्स हौजरगनी अमुकहना तराम नोक्सरी मखाताबा पाउदा नृत्य संरचनागी निमित हुमनी संद निमित्ता असम के एकलव्य दिल्ली की नृत्य बृंदा अमदी मणिपुरी जगोई मरुप की आस्थाना इका उठख्रे संगीत नाटक अकादमी न्यू दिल्ली नाजर मणिपुरी डांस अकादमी इम्फाल मणिपुर यूनिवर्सिटी का पुनः सिंधुना महाराज चंद्र कीर्ति ऑडिटोरियम चथरीबा फेस्टिवल ऑफ कोरियोग्राफिक वर्क्स नृत्य संरचना की थौरमदा परफॉर्मेंस पीखिबा आर्टिस्ट खुदोलपट पीखे निमित हुमनी Minimini supna sathagada badi tu Vernon haina mingthon ba solo festival amanga sidege Sangeet Kala Sangam Khurai da hokre Guru Kula Cultural Academy Khurai na simba festival hokdokpagi thoramda Revenue Department ke Special Secretary M Joy Sahitya Bhushan Award ke S Nimaicharan amadi Dance Academy ke hanagi Director S Thanil na maru oiba miyoi sing oina saruk yakhi KS Nimaicharan na Manipur gi kala makhal khudingmak mirai na tawdana malem da mayak sengna taklasi haikhe M Joyna अखोगी इपा इपु सिंगना ngak na thanglamba culture sing asigi mirol na ngak senduna thamba jumgani haikhe tungda festival asigi ahobo oina lema popom lakpati na lusingba solo performance utke Sal trafficking victim oruraba angang singbo pukning thogat po oina Unicam amasung New Life Foundation moirang na sinduna Ujwala project ki makhada angang tarada educational support piduna mahima sing tambada sangba potlam sing khusina kre thoram aduda Unicam gi secretary LC Somarendro New Life Foundation gi secretary L Pisakna singba miyoi kayana saruk yakhe LC Somarendro na makhata na mateng pangbagi thabak chathakigani haikhe Thoramga loinana Swasth Bharat Mission ge awareness program amasu pangthokhi Tha asigi kunmathoida Kangpokpida naha ani Assam Rifles na tamthina phukibagi matangda Kangpokpi district ki civil society organization sing amadi Assam Rifles ki officers sing wari sanabada yanaba purakhidre
Kuki NP Sada Hills na lusingduna ngarang athengma phawba KSO office building da chathakiba mifam aduna thogdok adugi matangda Assam Rifles na Kuki customary logi matung inna lale hajabaga loinana soklaba naha ani gi layeng bada changba sanpham puthokpagi mathakta lupa lakh amamam gi compensation pinana ba khanghan ke adubo Assam Rifles ki maikaidagi wafam adu yakhide isu asida makhatana matam pibaga loinana tha sigi kunmangada anirak subo aina mifam pangthoknaba matam pikhe Karigumba tha sigi kunmangada pangthokadoriba wari sanaba asida Assam Rifles ka yanaba puratrabade democratic oiba khongjang changsungani haire ngarang wari sanaringi manungda saparmaina morbung amasung kaithel manbiyauna kangpokpi district ki mafam singda kaithel sing hangna kide dukan sing thonglana ke serak sida asokpana ha ani adu siza hospital da puraktuna layeng khre Makhatana civil society organization singna chief minister unaduna Assam Rifles ki mathakta action launana ba taksangani haire Kumsi sahigi chingoi irupa lagliba nongmaijing numit Mars kuntarukta thokle mahoksa gom lining thau sana mahi thogal kanglup na singaroi singteng bangani numit asida lining thau amadi laimarel gi haikat lekat tambaga loinana nongpok ning thau amadi ima panthoi bigi khubam da haikat lekat tamba thoramna mapung oiba thoram oigani numit asida miyamna mayai ka bachinjak sabi ganu lebak amadi imung manung ingna sikna puksel sengna irat thominasi haina lining thau sana mahi thogal kanglup na paujeli Hauzik sanabagi pao mukpang bigani. Masih sanabagi pao da United People's Front Manipur na sahi khuding ki pangthoktuna lakpa tarama thoisuba mega marathon Manipur 2017 April ki tang tara tarukta pangthok lagani marathon asi category ani thokna laigani category ani asigi ahanba ani suba amadi ahum subada lupa lising nipu lupa lising kuntra lupa lising kungi selgi mana oigani loinana mari subadagi na tara manga suba position phawbagidana lupa lising ahum gi consolation prize thamli haina United People's Front Manipur na thadorakpa serola mana khangalat AIFF under Academy da trial yagodaba sanaway singi trial tha sigi kunipan dagi kunmapan phawba artificial tap ground da ayoki pungnipal taba matamda pangthok lagani haina amphana thadorakpa serola mana khangalatli IGAR Assam Rifles South ki makhada 10 sector Assam Rifles ki kuntarit suba Assam Rifles na Senapati district ki ngari Raidula mai bilas da sports thanana bagi masak matum yanthokre haina IGAR Assam Rifles South ki serola mana khangalatli Hauzik makhata ba sanabagi pau boyai ning thojamdagi phangbigani Tara Taruk Suba Governors Cup Women Polo Tournament ki final da KNMM Riding School Singjamai amadi Imphal Riding Club Lampen Patka Shanaragani Manipur Horse Riding and Polo Association Sinduna Imphal gi mapal gangjibungda nipi gi polo team ahumna saruk yaduna ngasidagi Tara Taruk Suba Governors Cup Women Polo Tournament haukre ngasi ahubuni mitki sanakhiba match da KNMM Riding School Singjamai na thangmaiban youth polo club po Panjal Nepal Sinoda maitibi piduna final sangkhibani match asida mai pakhiba KNMM Riding School Singjamai gi mai papagi Panjal Singadu El Thadoina ahanba amadi mari super sakarda Panjal ani I Sangitana ahanba amadi ani super sakarda Panjal ani TI Stanana ahum suba amadi mari super sakarda Panjal ahum sankhi atopa Panjal laduna TI Sana Jawbina mari super sakarda chanduna match asi mai pakhibani amaromda association asina sinduna tha sigi tang tara mapaldagi nupagi polo team tarana saru yaduna sathariba kuntare suba Governors Cup Invitation Polo Tournament ki hayeng nungthil pung amata bada ahanba semi final match oina Manipur Police Sports Club Team C amadi Ibutok Thangjing Polo Club Khongmanga sanagani ani suba semi final match da X Polo Club Wangkhai amadi Manipur Police Sports Club Team B ga sanagani ahanba tabasba Bechan Cup Invitation Football Tournament ki ngasi sanakhiba match da IBFA Kanchipurna Musa Major Khunbu maitiba pikre TIS Bir Chandra Singh Football Academy tabung khokna sinduna tabasba Sports Complex tabung khokta tha sigitang taranipal dagi team mapalna group ahum thokna khaidoktuna chathariba ahanba tabasba Bechan Cup Invitation Football Tournament ki ngasi sanakhiba match da IBFA Kanchipurna Musa Major Khunbu goal manga amada maitiba pikhibani IBFA Kanchipur gi mai papagi goal singadu
haining thangna Mers ki kuntare suba kontratre suba madi yankai tare suba minita goal ahum sanki atopa goal ani aduna TS Zofhi amadi A Babuna Mers ki yankai humdoi suba amadi apiba matangi ahapa minute amata sanduna Mers asi mai pakhimani Mers asida maiti khiba Musa Major Kolgi amata ngarba goal adu sanjoina Mers ki tare suba minita sanki Mers asida Musa Major Kongi sanaroi S Somorjita center referee na unsporting behavior gidamak yellow card utki sathariba tournament asigi hayeng ayupung nipal tabada UBSA lilong chasing amadi basai thangmai banga sanagani Tari Suba Sahid Manoranjan Singh Memorial CRPF Football Tournament ki ngasi sanakiba match ta IWSC Khumbongna Aksa Koktabo penalty da maiti biduna quarter final sangkhre CRPF amadi Imphal West District Football Association sinduna Khumman Lampak Main Stadium da tha sigi tang kulhumdoi digi team tara nithoi na saruk yaduna chathariba Tari Suba Sahid Manoranjan Singh Memorial CRPF Football Tournament ki ngasi sanakiba match ta IWSC Khumbongna Aksa Koktabo penalty da goal manga mari da maiti piduna quarter final sankhibani team animang apiba matamda goal amamam chanaduna draw sakpatagi kick from penalty mark na decide tobada IWSC Khumbongna Aksa Koktabu maithiba pikhi IWSC Khumbongi apiba matamda sankhiba goal adu Mahesna Mers ki taranipal suba minita sankhi Aksa Koktagi goal aduna Boboina Mers ki kumanga suba minita sankhibani kick from penalty mark ta sankhiba IWSC Khumbongi goal singadu Aboy Romeo Irakes amedi Bikesona sankhi Aksa Koktagi goal singaduna Akhan Boyboy amadi Sagir Khana sankhi sathariba tournament asigi hayeng tilpung ani makhai tabada ahanba quarter final match oina SYC Sagang amadi MTFC Leimakhonga sanagani ahanba MCA Luang Pokpa 2020 trophy gi ngasi sanakiba match da Model Club Singamakha Mai Pakre Manipur Cricket Association sinduna Luang Sangumgi Luang Pokpa Cricket Stadium da mamang thagi tang taramapal lagi tim kun group mari thongna khairutuna sathariba ahanba MCA Luang Pokpa 2020 trophy gi ngasi sanakiba ahanba match da RRCC Sorsampur amadi UCC Uripok ransap manabadagi tai takhre match asida UCC Uripok na toss ngamduna ahanba batting tokibada apiba over kungi manungda wicket loina turaga run marfu taratruk lokhi masigi pakhumda anisuba batting tokiba RRCC Sorsampur nasu over taratrek ball anida wicket loina turaga run marfu taratruk logduna match asi tai takhibani match asida RRCC Sorsampur gi sanaroi haujan lenna wicket ahum logduna man of the match takhre trophy asigi anisuba match ki sanakibada Model Club Singa Makhana YWC Langthabalbu run taratarukta maithiba pikhi Model Club Singa Makhana toss ngamduna ahanba batting tokibada apiba over kunda wicket taruk turaga run samaga taramari lokhi masigi pakhumda anisuba batting tokiba YWC Langthabalna over tarada wicket loina turaga run marfu tarani pankhak logduna match asi maiti khibani match asida Model Club Singa Makhagi sanaroi Bisorjitna wicket manga amadi ball taramari da run tara humdoi logduna man of the match takhre hayeng match leiroi trophy asigi ahanba quarter final match tha asigi tang kuntareta cyclone thangmai banamadi SCCC Singamaiga sanagani anisuba quarter final match ta Model Club Singa Makha amadi Blue Hawk Khuraiga sanagani Taramari Suba Manipur Veteran Cricket Tournament ki ngasi sanakiba match ta Sajing Cricket Club Lilong Sajing na Sam Khagim Palibu maithiba pikre Manipur Veteran Cricket Association sinduna Oriental College amadi Model Higher Secondary School ground da mamang thagi tang kuntaruk team tarana group ani thongna khaidukuna chathariba Taramari Suba Manipur Veteran Cricket Tournament ki ngasi sanakiba match ta Sajing Cricket Club Lilong Sajing na Sam Khagim Palibu wicket marida maithiba pikhibani Sam Khagempali na toss ngamduna ahanba batting tobada over kumanga ga ball marida wicket loina turaga run marfu mathoi khak lokhi masigi pakhumda anisuba batting tokiba Sajing Cricket Club na over tara taruka ball manga da wicket taruk turaga apiba target adu yogduna match asi mai pakhibani match asida Sajing Cricket Club ki sanaroi N Sanjitna wicket ahum amadi run taruk logduna man of the match takhre hayeng ground asida Model Club team B Singa Makha amadi KSC New Lamulen ga sanagani Thakachari boyai hauzik makhata na ngasi nongmagi oikhiba ing asagi paw amuk phangbigani ngasi gi oikhiba ai ngasi pawda ICAR lamphel phatagi pirpa pawgi matung ina ngasi gi khwaidiki sakiba degree Celsius 13.5
ख्वाइदगी इंबा डिग्री सेल्सियस 12.8 नुक्सित यावबा इसिंग मनilgi sang ayukta sada marphumari nutilda sada yankai mari oiki ngasi nong chukhide aroi bada maru oiba pau amok grade 3 amasung 4 gi junior level gi pham lobada interview pangthokdana ba amadi anti corruption cell lingna banga sipam ki ba cabinet na warep lawkhre NSCN IMG TS Muibana Nagata Belam Sinabagi Wafam Pomdo Kibadu Bharat Sarkarna Pung Kumarigi Manunga Sengdo Kadabani Haina MPCC na dabi tawkhre amadi Hatsang Panalehen Bada Dr. Singhi Saksanba Amasung Anaba Singbo Mapung Phana Yengsinba Maru Oi Haina Manipur ge Governor Dr. Nasma Heptulana Phongdokre Nasi yo na dia STV na pizza pa Manipur pau matang sa daloy sinjari miyang tabiri ba pum namako amukah na kurumjari Office of the High Court Bar Association of Manipur, High Court Complex, Imphal. As per resolution number 1 adopted on 21st March 2017, it is hereby informed to all learned members of the bar that the last date of renewal of the membership of the bar for onward submission of the updated members of the bar to the office of the Registrar of Societies, Manipur, is hereby extended up to the working hour of 31st March 2017. Failing which bar may not be responsible for any inconveniences which may be caused to the individual defaulters, advocates. The learned members are requested to submit 2 recent passport photographs and put your respective signature on the updated list. N.G. Jotindra Luang, Secretary, High Court Bar Association of Manipur. Kumar and Sons Automobile Walk, Singjamai Maimam Lekai near NRL Oil Pump. Makhal Khudimaki Bike Sing Modi to Wipa Palm Lapti Ngasimak Tanabiu Kumar and Sons Automobile Walks Talaktuna Loinena Apipa Moongda Design Torba Mini Zip Singsu Pangbigani Akupa Morol Kambining Labadi Ngasimak Laktuna Tanabiu Kumar and Sons Automobile Walks Talaktuna. Contact number 961 299 1516 Natragna 70859 81189. Jerome Hotel, fully AC Manipuri hotels and resorts in Guwahati. With all rooms connected with free Wi-Fi, morning bed tea, complimentary breakfast with tea and coffee. Contact number 0361 273 6474 or 09774 319928 or 07086038460. Address: opposite Guru Charan Hospital, next to UCO and ICICI Bank, opposite Nepali Mandir, Paltan Bazaar, Guwahati. Visit our website at www.chiromhotel.com, pre-book online at goibbo.com, makemytrip.com, trivagobooking.com. Sri Sri Gaurachandra Nama Purbasramda Akhoi Khwaibu Konbiramba Laishram Budhi Singhana Magi Nungsijaraba Imung Manung Sagai Natai amadi Maruk Mapang Khwai Pumnamakpu Thadoklamlaga Haukiba Tang Kun Ningthaukaaba Numita Sri Guru Gi Kripadagi Besh Olaga Brajendro Sri Krishna Chaitanya Das Haibanam Pangjaduna Brindaban Prapti Oikre Lagliba Tang Kunga Manga Thangjanamita Asti Sanchay Lokhacharaga Lagliba Tang Ani Nomaising Numita Shradadin Thokle Numita Sida Laikhidrabagi Atma Santigidamak Ngamjaba Bastu Kharadang Sri Gaurachandra Mahaprabhu Vicharanda Hari Sankirtan Galoilana Kachagadauri Thauramasida Brahman Vaishnav Ahalaman Amadi Maruk Mapang Khwai Khibik Namatam Chana Lengbiraktuna Sarugyabiranaba
ISTV की थोंगदा पाउजेंजरी बसिंग लाइश्रम ओंबी मेमचा देवी लोइनबी अमदे इमुंग मनुंगी मियोइसिंग क्वाकैथेल सोबम लेकाई हारोक जाम्बी Chungin chungs bekarina lulat lamlu khani bye bye mai kadam phungong lodat puni meita thangsa pum khong chanai khoi ta chat phau khoncham lodat dikho Let's go. Aren't you forgetting something? What? Look here. Huh? But I've been out for just a few minutes. You need my anti-tan expert because the sun can tan you in just 7 minutes. Use Lakme Sun Expert. It blocks up to 97% of harmful sun rays. Suntan you gotta prevent. Lakme. Reinvent. Let's go. Aren't you forgetting something? What? Look here. Huh? But I've been out for just a few minutes. You need my anti-tan expert because the sun can tan you in just 7 minutes. Use Lakme Sun Expert. It blocks up to 97% of harmful sun rays. Suntan you gotta prevent. Lakme. Reinvent. Sri Sri Gaurachandray Nama Purbashramda Ekoi Kwagi Irakta Tilamba Chanam Thabam Gi Chandra Singhana Magi Nukshijaraba Imung Manung Sagai Natai Marup Mapang Kwai Pumna Makpu Thadok Lamlaga Haukiba Tang Kun Lamtagi Kunitoini Panba Nithokaba Numitta Sri Guru Gi Kripada Ki Besh Olaga Gangadhar Das Haibanam Pangjaduna Brindavan Prapti Oikre Lakiba Tang Kunmanga Lamtagi Kuntaret Ni Panba Thangza Numita Asi Sanjay Lokacharaga Lakriba Tang Ani Sajibu Gi Taruk Ni Panba Numaizing Numita Laikhidrabagi Shraddha Din Thokli Upalakhya Shida Brahman Vaishnav Ahalaman Marup Mapang Kwai Kibikna Matam Chana Lengbi Raptuna Harinam Shraban Taubiranaba ISTV Gi Kutangda Paujenjari Basing Chanam Thabam Ongbi Pisak Devi Mama Chanam Thabam Ongbi Shobharani Devi Loinabi Amadi Imung Manung Lari Yengbam Laikai Mayai Lerak Infal Did you know sweat trapped in your underarm feeds bacteria to cause 90% of body odor? Rexona Underarm Roll-On prevents odor caused by sweat and bacteria to keep you smelling clean all day. No matter what you're doing, Rexona 10 times protection. Prevent odor caused by sweat and bacteria. Rexona. Need to get photos clicked. Come. For the air hostess application. One more for the singing contest form.
One last for the part-time MBA form. Pick any hairstyle when your hair is thick and long with Keratin Yoga new Sunsilk Thick and Long. Gives me 2 times thicker hair. Sunsilk for just 1 rupee. New outside, incredible inside. Come Neha, meet my young team. What's happening, Hi, sir. guys? So are you guys enjoying or not? Meet my daughter, Neha, Kunal, Hi. Rohit, Amit. Nice perfume, Kunal. Thank you, sir. Hey, what's happening? Good morning, princess. I'll just see you downstairs, yeah? Kunal. Get noticed. Wildstone perfumes for men. Sun is burning, aha, aha. Cool, cool feelings, oh, oh, oh. Madam ifajaba, okhali awaba. Madam pumna magda, oi hansi prutogi madam. Matam punamase, fruto ki matam ne.